Kuki Militant singna kapthokkhre nongmei maru na panbadagi laikanaraba lakhiba kangchup kharangdagi Leichonbam Abemcha Leikhidrabi matangda semkiba JAC na Chief Minister ga unaraba matung yanaba purakkibadagi ngasi Leikhidrabi Abemcha gi hakchang rims ki moktagi laukibaga loinana aroiba mathou mangam pangthokkhre Abemcha gi thawai yaudraba hakchang na lambida purakpa matamda nak yeta yamlaba miyoi kayana hailai katuna ikai khumnaba su utki Loinana Abemcha asi thasigi tareta Kuki Militant singna kapthokkhre nongmei na panbadagi laikanaraba lakhiba kangchup kharangdagi Leichonbam todongi loina bi khwairapam ningol Leichonbam ongbi Abemcha chahi 38 masagi anabadu henjilakpadagi laikanaba ngamdana rimski trauma ICU da thasigi tareta Leikhidabani mahangna Leikhidaba matamda machanupa ama amadi machanupi ani lehori imung manunggi miyoi singdagi fangba paugi matung ina Leikhidrabi miyoi asi nangalgi sarukta nongmei na panduna rims hospital da thasigi taret maktada operation tawkibani operation matung numit marini subala hakchang khara fagatle haiduna trauma ICU dagi surgery ICU da refer tawkibani adubu sor honba nungaite haibadagi trauma ICU da amu refer tawrakibani Laibak Tivadagi Hokiba Tasigi Taratareta, Anaba si serious oiduna kanbangam kidabani, Mahak Leikhidrabi Mari Lainana, Sam Kiba JAC Ngarang Chief Minister Nongtombam Birenga Unaraba Matung, Yanaba Purakpadagi, Asi Leikhidrabi Hakchang Lokibani. JAC na Taliba demand sing adugi manungda Sekmai Amasung Lamsang Assembly Constituency Loising Loyada Kundariba, Maitai Kulsingda Kuki Militant sing na lepa leitana nongmei kapsilakliba asi, Tingnaba Kuki Militant sing Kudakta Taktoki Gadabani, Kangchup Reserve Forest, Kangchup Chiru Reserve Forest Amasung Darwarna Imphal West District ngam khaida ariba maitai kulsingda piramba lamsingda Kuki immigrant singna lamkhop chinduna leisilibasi numit humni gi manungda takthokpa amadi Leikhidrabi gi hakchang kangchup chingda leirol chanbaga loinana Leikhidrabi gi imung manungda matik chaba compensation lauthokpa amadi lehoriba imung gi miyoi amada matik chaba government ki thabak pibana chingba demand sing yauri Leikhidrabi gi hakchang loba lakpada Europa JAC convener N Bobby na phongdorakpada ngarang lenga kayanaraba matungda hakchang asi lobani lamdam asida Kuki Militant singna jatharakliba lan asida miyoi kayagi punsi pikhamnakre ngasina kana hayengna kana gi punsi pikhamnagani loinana irang asi loshinabagi dama politician CSO miyam puna amatta oina thoraktuna India lengakta puna khongjang changsan bagi matam yoraklei irang asi loshinaba athuba matamda lengakna irang asigi Sin Purakna Bahonaduna Matungda Asi Gumba Misimina Asi Toktanaba Akan Bachiksin Torang Lokat Bio Haike. Hogiba me Kanogi November gi Tangtereta Agi Zanupisi, Kuki narco terrorist na nongmei attack Torpotiki Sokiba, Dugumba Kanoni, Sinamara Morakanda Nasi, Nasimak Aquina, the Siga Yanariba, Aquina, Asibagi, Low Haksang, dead body Loriba City, Aquina, Huzi, Aquina, Apamba, Aquina Taliba demanding Asi, Aqui, Ojo, Taknabagi, the Makta, the CCM of Matung, the Magi, Lehoriba family, not like a victim or receiving Aqui, Ojo, Aqui compensation, Tanbagi, Wapam Adunasate, Aquina Pambadi, Garmengi, Oiba, Simatang. Tauri haibana chingbasing akhoi maitai leiba akhoi maitai community asijibu akhoi ingna chingna akhoi khundaba yana narbagi damakta mafam saba da akhoi security arrangement tawida ahoba leibasing ase honorable chief minister aduga akhoi center da paibiriba kano jingsina government sina akhoi monitor phajana tawbiraga akhoi leiriba Manipur praja gi punumak se akhoi tangdu leitana hingmangam nanabagi madugi tanja du tawbiyo haibu wafam jine akhoi thamjaningi je aduga loina Ngasima Aquina Yamna Santi Yoiba, peace process, process Sakani, Satpasida, Lariba, Mayamna Sudum, support of Biropagum, Labanina, Huiziam Noize, Adubo, Aina, Amuksu, Aina Gamen Hajari, Hausi, Paliba, Langa Asina, Tauringa Mataxida, Amuksukari, Tobaya, Katake Haba, Okwigi, deadline Amathabiraga, Masida, Tabak Toromsing as a Pangthokkhre, Habazo, Okwigi, Sigi Michael is a Hajari.